ꯃꯌꯥꯝꯅ ꯉꯁꯤꯁꯦ ꯌꯥꯝꯅ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯃꯥꯡꯗ ꯅꯝꯈꯤꯗ꯭ꯔꯤꯕ ꯚꯤꯗꯤꯑꯣ ꯑꯃꯅꯦꯕ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯅꯝꯖꯔꯤꯁꯦ ꯌꯥꯝꯅ ꯕꯔꯅꯤꯡ ꯏꯁꯨ ꯑꯣꯏꯔꯤꯕ ꯃꯇꯥꯡꯗꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯝ ꯑꯗꯒꯤ ꯐ꯭ꯔꯣꯗ ꯀꯥꯏꯅ ꯑꯗꯨꯝ ꯇꯥꯕꯤꯔꯝꯃꯅꯤꯕꯀꯣ ꯃꯤꯉꯣꯟꯗ ꯆꯤꯠ ꯇꯧꯔꯒ ꯏꯂꯤꯒꯦꯂꯤ ꯄꯩꯁꯥꯒ ꯂꯧꯕ ꯀꯩꯅꯣꯝꯃ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐ꯭ꯔꯣꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯩꯀꯣ ꯑꯗꯣ ꯁ꯭ꯀꯦꯝ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏꯟꯗ ꯂꯥꯛꯑꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯁꯤꯌꯔ ꯇꯧꯒꯨꯝꯕ ꯕꯦꯡꯛ ꯗꯤꯇꯦꯜꯁ ꯃꯤꯅ ꯈꯪꯈꯤꯕꯒꯨꯝꯕ OTP ꯃꯤꯅ ꯈꯪꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯤꯅ ꯑꯦꯀꯥꯎꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯧꯈꯤꯕꯒꯨꯝꯕꯁꯦ ꯁꯨꯃꯥꯏꯅ ꯃꯥꯏꯟꯗ ꯂꯥꯛꯄꯤꯔꯝꯒꯅꯤꯕꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯂꯩꯕ ꯄꯣꯠꯅꯦꯕ ꯁ꯭ꯀꯦꯝ ꯐ꯭ꯔꯣꯗ ꯇꯧꯈ꯭ꯔꯦ ꯀꯥꯟꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯐꯪꯗꯕꯒꯤ ꯆꯥꯡ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨ ꯃꯌꯥꯝ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯐ꯭ꯔꯣꯗ ꯁ꯭ꯀꯦꯝꯒꯤ ꯊꯕꯛꯁꯤ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯏꯆꯝ ꯆꯝꯖꯕ ꯏꯅꯣꯁꯦꯟ ꯄꯤꯄꯜ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯏꯟꯇꯔꯅꯦꯠꯇ ꯐꯣꯟ ꯄꯥꯏꯔꯒ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛ ꯁꯤꯖꯤꯟꯅꯔꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯁꯤꯖꯤꯟꯅꯔꯒ ꯇꯦꯂꯤꯒ꯭ꯔꯥꯝ ꯁꯤꯖꯤꯟꯅꯔꯒ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣꯝ ꯆꯍꯤ ꯑꯉꯥꯡꯗꯒꯤ ꯍꯧꯔ ꯑꯍꯟꯐꯧ ꯆꯍꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯊꯣꯛꯄ ꯌꯥꯏꯑꯕꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯄꯤꯁꯤꯌꯦꯜꯂꯤ ꯁꯦꯝꯖꯕꯅꯦꯕꯀꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯤ ꯀꯟꯇꯦꯟꯁꯦ ꯌꯥꯝ ꯄꯨꯟꯗ꯭ꯔꯦ ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯖꯕꯗꯨꯀꯣ ꯃꯌꯥꯝ ꯍꯥꯏꯖꯕꯅꯦꯕꯀꯣ ꯁꯤ ꯐꯦꯁꯕꯨꯛꯀꯤ ꯊ꯭ꯔꯨꯗꯀꯣ ꯀꯣꯔꯣꯅꯥ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯁꯤꯗꯤ ꯁ꯭ꯀꯦꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯁ꯭ꯀꯦꯝꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯈꯠꯂꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯚꯥꯁ ꯑꯣꯏꯈꯠꯂꯦꯕꯀꯣ ꯌꯥꯝ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯝꯖꯔꯒ ꯑꯩꯉꯣꯟꯗꯁꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕ ꯏꯟꯁꯤꯗꯦꯟ ꯑꯃꯈꯛꯇꯪ ꯊꯧꯗꯣꯛ ꯑꯃꯈꯛꯇꯪ ꯃꯌꯥꯝꯁꯨ ꯁꯦꯌꯔ ꯇꯧꯖꯒꯦꯕꯀꯣ ꯑꯗꯨ ꯃꯥꯏꯟꯗ ꯗꯤꯄ꯭ꯔꯦꯁꯟ ꯌꯥꯝ ꯂꯩꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯂꯩꯕ ꯁ꯭ꯀꯦꯝꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯐꯨ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯂꯣꯟꯁꯤꯕꯨ ꯈꯪꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯧꯅꯕꯒꯤꯗꯃꯛꯇꯀꯣ ꯏꯃꯥ ꯏꯄꯥ ꯏꯁꯥꯒꯤ ꯏꯆꯟꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯒꯤ ꯏꯌꯥꯝꯕꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯁ꯭ꯀꯦꯝꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕꯤꯌꯣꯕꯀꯣ ꯋꯥꯔꯤꯁꯦ ꯀꯣꯏꯊꯣꯛ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯑꯩ ꯃꯦꯟ ꯄꯣꯏꯟꯠ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯊꯧꯖꯜꯂꯛꯑꯒꯦꯕꯀꯣ ꯋꯥꯅ ꯆꯠꯅꯔꯤꯕ ꯁ꯭ꯀꯦꯝꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯆꯞꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯅꯨꯄꯥꯅꯤ ꯅꯨꯄꯤ ꯑꯃꯅ ꯏꯁꯝ ꯁꯝꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯥꯏ ꯅꯠꯇ꯭ꯔꯒ ꯍꯦꯜꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯛ ꯂꯥꯎꯅ ꯑꯩꯈꯣꯏ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯁꯨꯝ ꯈꯪꯅꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯀꯟꯚꯔꯖꯦꯁꯟ ꯇꯧꯅꯤꯡꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯏꯗꯅꯀꯣ ꯁꯤ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯅꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯇꯧꯕ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯇꯧꯕꯤꯔꯝꯒꯅꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯦꯕꯀꯣ ꯍꯥꯏ ꯑꯗꯨ ꯍꯥꯏ ꯍꯥꯏꯔꯀꯥꯟꯗ ꯍꯦꯜꯂꯣ ꯑꯗꯨ ꯑꯗꯥꯅ ꯇꯧꯔꯝꯒꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯁꯤꯗꯒꯤ ꯀꯃꯥꯏꯅ ꯀꯦꯃꯔ ꯀꯥꯡꯕꯨꯁꯤꯅ ꯇꯧꯔ ꯂꯥꯡꯊꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯃꯦꯁꯦꯖꯁꯦ ꯃꯣꯏꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯛꯑꯅꯤꯕꯀꯣ ꯑꯗꯨꯗꯨꯒ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯛꯑ ꯃꯇꯨꯡꯁꯤꯗ ꯁꯣꯝꯁꯨ ꯑꯗꯨꯝ ꯚꯤꯛꯇꯤꯝ ꯑꯣꯏꯗꯣꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯀꯦꯃꯔꯁꯤꯗ ꯊꯨꯗꯣꯔꯤꯕ ꯂꯥꯡ ꯊꯨꯗꯣꯔꯤꯕ ꯃꯤꯑꯣꯏꯁꯤꯁꯨ ꯑꯗꯨꯝ ꯃꯦꯁꯦꯖꯁꯦ ꯊꯥꯅꯗꯣꯏꯅꯦꯕ ꯃꯦꯁꯦꯖꯁꯦ ꯊꯥꯅꯔ ꯃꯇꯨꯡꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯄꯨꯡ ꯂꯨꯞꯁꯟꯈ꯭ꯔꯅꯤꯕꯀꯣ ꯑꯗꯒꯤ ꯁꯣꯏꯕꯗꯒꯤꯅꯤ ꯈꯪꯗꯦ ꯑꯃ ꯇꯣꯡ ꯆꯥꯍꯧꯗꯕꯗꯒꯤꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯍꯧꯗꯕꯗꯒꯤꯅꯤ ꯍꯥꯏꯒꯗꯣꯏꯔꯥ ꯃꯣꯏꯒ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯦꯅ ꯈꯜꯂꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯐꯖꯗꯕ ꯋꯥꯍꯩꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯗꯨ ꯀꯔꯟ ꯇꯧꯔꯨꯔꯦꯅ ꯈꯜꯂꯣ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡ ꯊꯥꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯂꯥꯡ ꯊꯥꯛꯂꯛꯄ ꯃꯇꯝꯗ ꯏꯁꯥꯁꯦ ꯊꯨꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯐꯤ ꯊꯣꯡꯗꯕ ꯅꯠꯇ꯭ꯔꯒ ꯁꯣꯏꯕꯗꯒꯤ ꯑꯃ ꯇꯧꯕꯗꯒꯤ ꯚꯤꯗꯤꯑꯣ ꯃꯣꯏꯅ ꯀꯦꯞꯆꯔ ꯇꯧꯍꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯚꯟ 70-60 ꯏꯌꯔꯁꯐꯥꯎ ꯊꯣꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯩꯅ ꯑꯇꯣꯞꯄ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗꯀꯣ ꯁꯤ ꯊꯤꯒꯠꯂꯛꯆꯕ ꯃꯇꯝꯗ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯁꯤ ꯗꯦꯜꯂꯤꯗ ꯂꯩꯃꯤꯟꯅꯕ ꯑꯩꯒ ꯄꯨꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯃꯃꯤꯡꯗꯤ ꯄꯟꯕ ꯌꯥꯗ꯭ꯔꯦ ꯃꯥꯒ ꯇꯤꯟꯅꯕ ꯑꯃꯁꯨ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯆꯞ ꯆꯥꯅ ꯊꯣꯛꯈꯤꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯏ ꯃꯇꯝꯁꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯦ ꯃꯣꯏꯅ ꯐꯥꯖꯤꯜꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯍꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯦꯃꯔ ꯀꯥꯡꯕꯨꯁꯤꯅ ꯂꯧꯍꯧꯔꯒ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯀꯗꯣꯏꯅꯦꯕ ꯁꯣꯝꯗ ꯀꯃꯥꯏꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯅꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯅꯤ ꯑꯗꯣ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯀꯥꯡꯕꯨꯗ ꯂꯣꯏ ꯎꯍꯜꯂꯅꯤ ꯍꯥꯏꯔꯅꯤꯕ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯅꯪ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯀꯛꯊꯠꯍꯟꯅꯤꯡ ꯇꯥꯔꯒꯗꯤ ꯁꯤ ꯄꯩꯁꯥꯁꯦ ꯊꯥꯕꯤꯔꯣ ꯁꯤ ꯄꯩꯁꯥꯁꯦ ꯊꯥꯔꯛꯀꯗꯕꯅꯤ ꯁꯤꯅꯤ ꯑꯗꯨꯅꯤ ꯗꯥꯅꯦꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯀꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯩꯗ ꯀꯤꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤꯗ ꯀꯩ ꯍꯥꯏꯅꯒꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯀꯩꯅꯣ ꯁꯨꯁꯥꯏꯠ ꯇꯧꯕ ꯈꯣꯠꯄꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯀꯦꯁ ꯑꯅꯧꯕ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩ ꯃꯌꯥꯝ ꯇꯧꯖꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯏꯚꯟ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕ ꯑꯩꯒ ꯄꯨꯟꯕꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯊꯣꯛꯈꯤꯕꯀꯣ ꯁꯤꯁꯤꯅ ꯑꯗꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧ ꯑꯗꯣ ꯃꯥ ꯅꯨꯡꯗꯥꯡꯒ ꯇꯨꯝꯕ ꯌꯥꯗꯗꯅ ꯀꯃꯥꯏꯅ ꯊꯣꯛꯀꯗꯒꯦ ꯀꯥꯏꯅ ꯁꯤꯗꯨꯅ ꯃꯌꯥꯝꯗꯁꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯑꯣꯏꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅꯦꯕ ꯁꯣꯏꯗꯅ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯏꯚꯟ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯃꯈꯛꯇꯪꯒ ꯊꯣꯛꯄ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯕꯨꯗꯤ ꯃꯣꯏꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯞ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯕꯅꯤꯅ ꯀꯩꯒꯨꯝꯕ ꯃꯇꯥꯡꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯨꯡꯗꯨ ꯌꯦꯡꯕꯗꯒꯤ ꯈꯪꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗꯁꯨ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯔꯣꯁꯟ ꯀꯪꯂꯩꯆꯥꯁꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯦ ꯃꯤꯅ ꯑꯇꯣꯞꯄꯅ ꯍꯦꯛ ꯇꯧꯕꯤꯈꯤꯕꯅꯦꯕ ꯃꯥꯅ ꯐꯣꯂꯣ ꯇꯧꯕ ꯑꯗꯒꯤ ꯃꯉꯣꯟꯗ ꯐꯣꯂꯣ ꯇꯧꯕꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯁꯨ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯍꯦꯀꯔꯁꯤꯅ ꯃꯦꯁꯦꯖꯁꯦ ꯂꯣꯏ ꯊꯥꯖꯤꯜ ꯂꯩꯔꯝꯃꯦꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗꯁꯨ ꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯤꯒꯨꯝꯕ ꯐ꯭ꯔꯣꯗꯁꯤꯡꯁꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯉꯥꯛꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯁꯛ ꯈꯪꯗꯕ ꯂꯤꯡꯛꯇ ꯀꯩꯗꯧꯅꯨꯡꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯒꯅꯣꯕ ꯑꯗꯨꯒ ꯃꯤ ꯑꯃꯁꯨ ꯍꯦꯛꯇ ꯄꯪꯊꯥ ꯊꯥꯗꯕꯤꯒꯅꯨ ꯁꯨꯡꯈꯪ ꯈꯪꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯍꯦꯀꯔꯁꯤꯅ ꯀꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯌꯣꯕ ꯁꯤꯁꯦ
मागी इनाउगी कनोजे अकाउंट जे हैकर जिने तौर मतुंग आई अहम मैतई मालूरेबको अबू कहोगा पैसा फावर जाला खलमेब माना थारे आई हैव रैंडमली सेलेक्टेड यू फॉर 5,000 रुपीस गिव अवे सेंड मी योर गूगल पे और पेटीएम फॉर योर मनी नाउ हारपनेको अदई मैतई मचानीना अखोजु मो असेंग बेरन हंगजलुबने बिना असेंग बेर हंगजलुजी मादी मैतई लोन नतब जानेबा दो सिगी नुपाजिगी सिगी रोशन गंग लेचाजिगी इंस्टाग्राम जो मान हैक तौगिबो मालेबको आई फदना दिखांग हैक तौ मालेबको मयांग जो ओइदोनेबा दो आईगी इंस्टाग्राम अकाउंट नि अदैना सेंग बेर हाय सेंड मी योर गूगल पे और पेटीएम फॉर योर नाउ हाय एंड यू कैन सेंड मी थ्रू दिस क्यूआर कोड एंड क्यूआर कोड हम थायबको दु कथखरेबको थैंक यू हाय बाय ता आई मी जे फलोंग थाजब थुइदनको अदवाइन तौरुबनेबा अदुगांदा मोइना हाय यू विल गेट मनी नाउ company sending you 5,000 from a company trading account okay है ना दो सी है cool अदू दा है चले को अदे दी मोइना मो verification तौ दोरी नंग सिगी न मोइगी email जे पी email चंगो सिनेबा का आईगी डैशबोर्ड चंगा अदुगा मोइन हैंडल तौ गइदोइने बाईगी जी कनो जे इंस्टाग्राम जे अद माइन हारक पाइ तारे अदना आई नोक्सलेबको अदे खंगे माइ फेक ने दे मदु बालों खंगेबको अदे मोइन स्क्रीनशॉट का थारे जों से आईगी मिंग द पैसा थागरे गान थारे जे माइन तौने मालन मी थाजन होंब्रा माइन थारे होल तौरे वेरिफिकेशन तौरेने अदी कमायन तौदोनो आई खंगदे खोते आई डेमो वीडियो हम थारो फुल खंगब मोइन सुमाइन थारे पोने से चंगो अकाउंट चंगो खोलो कान थारे मति फा आई वाथी तौरगे ने गांग वाथी तौवेबको नंग आई सेंड मी योर कंपनी नेम अन हाइबनेबा अदुगांदा माना कंपनी वेरीफाई तौगन हारके आई कायदिनो हंगे मा इंडिया दिन हारेब आई मणिपुरी हारकप्रनी येंगे तौने इंडिया दिन हारेबको अदैदि माना अदैदि आइना खरा वाथी गाय कसी कइना हिंदी खरा नैसलेब अदैदि एबको अदो ब्रोगी सिगी नुपाजना सेंग मोंदा सेंगबगी तौगिबोयदि खंगद्रे अतोप मीना तौबुदि मालेबको माय अकाउंट हैक तौगिबो मालेबको अदुमाइना तौरेबको अइंगोंदो इसामग थोप थौदोनिको अदुदुना सुमाइना जो थोय अदुदुगा अतोप मयाम अमा हाइदा स्कीम की थबक याम कनखलेबो जिसे अदु मयाम जो अवेयरनेस अमा ओइगदरना खलगा सी वीडियो सेमने समना हाबदा इगी इमा इपा अदगी नाउनुपा फोन चमचमना पाइजब खंगजदो मीदने मोइना स्कैम तरो कोतोजे अदगी सिगी पोसे मोइना पैसा फावरे अदु नंगी सागे सोशल मीडिया अकाउंट मोइना हैंडल तौगिदोइनेबा अदु नंगी नसागी याउजा प्राइवेट की फोटो ओइगेरा अमा ओइगेरा फोटोस मयाम जो मोइना एडिट के तौर ब्लैकमेल तौबो रक्तोइने नंग सी फोटो जे नंग सोशल मीडिया चाइथोरानी अदुदुगा नंग लोइना इज्जत मांगने खोलनी हायदि कीबदिनि मियोबजे दुमाइन तौर सुसाइड तौबा अदगी डिप्रेशन लेबा दु मयाम जे खुदोंग थि मयाम याम थोकनरेबको टॉप इंडिया की मफम क्यादा मणिपुर थोंगनी खले हाइदोकनदबगी इकाइबगी हाइतारेको अदु सिंगुम प्रोसेस सुइ इकाइबिगनु साइबर क्राइम कंपलसरी कंप्लेन तौबियु अदुदुगा ब्लैकमेल तौबद किबिरुनु अदुदुगा इग्नोर तौबिनबो होनबियु अदु अहेनबा अतोप डिटेल्स खंबिनिंगबा लेरगा जो एंगोंदा दुम पाउ फाउबिरप यानी आई जो दुम अंगम मतेंग दुम पांगजगे एंगोंदा थेंगनगिबा थौदोक मयामसु लेसिगी मतंगदको अदु तारिबा मखै फोन सिनो मतमदा हैना सिंगना सिनबियु सोशल मीडिया पाइबा मतमदा याम हाई सिंगना पाइबियु हाइबा तारे मीना मेसेज थारकपदा मेसेज हंदिरुनु हाइबा नतबको येंगा हाइतारे अदु करम मोंगदो तौरइनो हाइबतो अदुगा इमुंगदे लेबा अंगांग इंखलैबा अंगांग अदगी अहल लमन लेदनको कन्ना फोन की मतंगदा सिगुंबगी मतंगदा खंगदबजिंग जो हाइफेट अवेयरनेस यहनबियु सोय सेक्शन बियु सिगुंब खुदोंग थिबिजिदगी मैम कन्मिनासी आइदना इन ngasi वीडियो जे स्पेशली नमजरकपने मैम वीडियो जे सोय शेयर तौबिरमु मणिपुरदो लैबा मणिपुरी लोन खंगबो खुदिंगमक्ते यहनबियु आई मैम द खुरुमजरी जो सिगी अवाबजे आईगी लोइनबा मियमदु थेंगनगी भाता हंदक आईगी लिनवाबा था निहुम जी मान तुम यादना हाइदी माई फैमिली ने करी हाइनरकनी सोसाइटी दे करी हाइनरकनी मागी फोटो दो अतोपा कातुकारन की फोटो मकोक तो हापसलगा थागलक तारगदी मैम यंग बियो दो मपोट मैम ब्लैकमेल तौरक्तोने मोइन मेसेज थारकदोइनी अदुमाइना तौरगा हाइतारे अदुदुना सिगु मैम थोक्तननबा अदगी वीडियो कॉल दा नदर ऐप अमगी थ्रू दगी वीडियो कॉल तौरक्तना खोतना कातुकारन की अदु तौरो अदा तौरो हाइबदु मैम तौबिरुनु मी मसक खंगदना अदगी नुपी ओइगेरा नुपा ओइगेरा को अदुमाइना तौबदगी सोंगी वीडियो दो नत्रगा फोटो दो न डाटा खरा दो मोखैना केनो ता होरगा हाइदा रेकॉर्ड तौसलहोरगा ब्लैकमेल तौननबा खुलाय ओइने सिनरकतोइनेबा अदो मैम वीडियो जे सुइ सुइ क्लियर ओइरेना खनबिरमगनी अदो स्कैम फ्रॉड तगी मैम सुइ सुइना कहतगी सेक्शन बियु अदुगा मी अमा हेक्ता सोशल मीडिया की थ्रू द याम थाजत बिगनु कैदोनु अदो आई अतोपा सिगा मरी लेना हाइतारे को अवेयरनेस ओइगदबा आई वीडियो खरा सेमजरके मैम वीडियो सोय शेयर तौबिरमो सुंसोय सोयदना सुं शेयर तौबिरमो अदु मैम ngasi di kainers